Bonila Amadi mahaki imung manung na miyamda namthak torambasing adugidamak makhoina tawgadabasing adu khanghanbaga loinana numit manganigi manungda thabak oina onthorangna party na laibak miyam khangna khanghankibadu lupna pikiba matam adu fawba da thabak oina onthoraktabana maram oiraga makhoida pigadaba chairak adu hena kansile masagi maran kupsinnaba honaduna party ki mayokta singnaduna tawrakkiba thabak thawong singsu Leibak miyam da marik chumna khanghanbaga loinana matik chaba chairak piragani. Ukhrul district ta ka hena ingbadagi untare housing ningtham tha matam asida Manipur gi Ukhrul district ta ingbagi chang nongmagi hengalakpadagi ayuki matam da untare ngasi ayuk fawda Ukhrul district ta ingbagi chang asi Celsius 6 oiki hairi chahi khudingi yengnabada handak ningtham tha asida Ukhrul district ta ingbagi chang hengalakle ingbadagi mafam madugi miyamna awaba mayoknaba hauri hairi Indian Meteorological Department gi report matung ina Manipur, Nagaland, Meghalaya, Assam, Mizoram, Tripura, Himachal Pradesh amasung Orissa da lakliba numit nini asida laichil kungna thaba amadi miyamna ingbagi awaba mayoknagani weather report asigi matung ina Haryana, Chandigarh, Delhi, Jharkhand, Odisha amasung Punjab ta ngasi ka hena ingbagi fibam da laigani hairi MLA Bisorjit Basanta Kumar numit humni gi manungda changjarakadabani Thongju AC gi MLA Thongam Bisorjit Maitai Nambol AC gi MLA TH Basanta Kumar numit humni fawgi manungda changjarakadabani haina Kanglaipak Communist Party Military Council Progressive KCP MC Progressive na phongdoragli Lona Yadabalubasegi Information and Publicity Secretary Mai Khomba Maitai na khuyekpi duna thadorokpa cherol amana hai khusem gi oiba political game amada laingak fambal munabagi tamthiba politics na maram oiduna Kanglaipak Manipur da khundaminari ba Maitai amadi Kuki community ani gi Meeoi chakayana lanjena duna mayumakai mud taklingai tanjada President Role Government ki Governor na State Government ki Head oiduna luchinglaga Namfuda Sangai Festival 2025 ki thoram pangthokna ba honneki asigumba state ki thakta pangthokadoriba festival amabu Kanglaipak Manipur da khundaminariba communities khudingna tokhai na mayumakai maina tumna tungoi oikringai maralai jadraba ireicha kayagi khwai kayat hinghat Thatkhibagi mikap mirau khona relief camp amadi maikai kayada tengthabagi loinai dringaida yamna leibak macha tadaba maitai khunai sibu puningba maikaida puduna hingba hak right of life pu haihatlaga thamgani haibigi khongthang thangjilakpadagi internally displaced person of Kanglaipak Manipur IDP amadi khwai mi chamyangi manghut chillaga Haukiba November 18, 2025 Sangai Festival numit ini watlingaida KCP MC Progressive na pungkun marigi General Strike ama Kanglaipak Manipur sen thungna kaukibani High Court amana moksta loudspeaker sejinabagi petition reject tawkre liningi matangda amplifier sejinaba yade Bombay High Court ki Nagpur bench na moksingda loudspeaker sejinaba yahalo haiba petition adu reject tawkre moksing na lining ama chana nabahona bada right amani haiduna boss amplifier sizinaba yade haikre lining amata na voice amplifier natraga drum tin duna lining laison pangthokpa yade haiba Supreme Court ki order duda yumfam oiraga petition adu reject tawkhibani court adugi Justice Anil Pansare amasung Justice Ras Wakodena phongdokhibada noise pollution ki issue adu hanjin thokpa maramna su motu cognizance ama hiram aduga mari leinana laukhatuna Maharashtra lengakta kangnaba amadi thabak oina mapung fana pangthokpa yaba solution ama puraknaba khanganki Court aduna Gondia District laiba Masajid Gosiagi Maikai digi thagalakpa petition amada makhoina lai khurumba matang da loudspeaker sizinaba yalu haiba petition adu December amada thokiba order amana dismiss tawkibani petitioner gi Maikai digi loudspeaker sizinaduna lining laison pangthokpa adu tangai fadabani maru oibani haiba aiba che chang amata puthokpa ngamlaktaba adusu note tawki maram aduna petitioner adu right ama oina loudspeaker haptuna lining laison pangthoke haiba adu court na yakhidabani Hiram Singh adu yenglaga court na petition adu dismiss tawki Bombay High Court ki Nagpur bench na Supreme Court na mamangda pass tawkiba judgment amada lining amata lining laison pangthokpada atopagi tangdu laitaba phibamda iget papiroidabani loinana lining adu sandokpa matamda su voice amplifier natraga drum thinba yaroi haiba order laikhiba aduda achoba yumfam oiraga Masajid Gosiagi petition adu reject tawkibani Supreme Court na atopa lining chatpa Meeoi singa Maikai dasu makhoigi oiba ing tappa charang nadaba fibam tangai fade maru oina chahi nauriba chahi yamlaba anaba amasung psychic disturbance leiba Meeoi sing da makoi ahoba makol thadokuna lining laison pangthokpa aduna hena sokchel hanba ama oirakpa yai noise pollution asi haksel da amangba oiribani waroi chingi kuki khulga taina bada security matik chana thambiu khunja sing
ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯃꯔꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯂꯩꯔꯝꯕ ꯋꯥꯔꯣꯏ ꯆꯤꯡꯒꯤ IDPꯁꯤꯡ ꯂꯩꯉꯥꯛꯅ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯝꯕ ꯏꯃꯨꯡ 34ꯒꯤ ꯃꯤꯑꯣꯏ 283 ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯍꯟꯖꯤꯟꯍꯟꯈ꯭ꯔꯕ IDPꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯄꯤꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯆꯠꯂꯨꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯪꯕꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯛꯄꯅ ꯌꯨꯝ ꯀꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDPꯁꯤꯡꯗ ꯄꯨꯊꯣꯛꯀꯗꯕ ꯁꯦꯟꯐꯝꯁꯤꯡ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯄꯤꯈ꯭ꯔꯕꯁꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯄꯤꯊꯣꯛꯇ꯭ꯔꯤꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯑꯊꯨꯕꯗ ꯄꯤꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯋꯥꯔꯣꯏ ꯆꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ 38 ꯁꯨꯕ AR CRPF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯕꯁꯨ ꯈꯨꯜ ꯑꯁꯤꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯀꯨꯀꯤꯒ ꯇꯥꯏꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯥꯙꯥꯔ ꯀꯥꯔꯗ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯀꯛꯅꯕ ꯃꯇꯝ ꯊꯝꯕ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ, ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯅꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯩ ꯌꯥꯟꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯐꯒꯥꯟ ꯇꯥꯂꯤꯕꯥꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯖꯕꯤꯍꯨꯜꯂꯥꯍ ꯃꯨꯖꯥꯍꯤꯗꯅ ꯃꯔꯥꯜ ꯁꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯑꯣꯏ 5ꯁꯨ ꯁꯤꯈꯤ꯫ ꯁꯤꯈꯤꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯅꯨꯡꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯥꯟꯗꯍꯥꯔ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯁ꯭ꯄꯤꯟ ꯕꯣꯜꯗꯥꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯥꯜ ꯁꯤꯔꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ PM ꯁehbaz ꯁꯦꯔꯤꯐꯅ ꯆꯥꯃꯟ ꯕꯣꯔꯗꯔ ꯇꯝꯅ ꯑꯐꯒꯥꯟ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ Xꯕꯨ ꯌꯨꯔꯣ ꯃꯤꯂꯤꯌꯟ 120 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯈ꯭ꯔꯦ꯫ ꯗꯤꯖꯤꯇꯦꯜꯒꯤ ꯁꯦꯡꯂꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯈꯣꯡꯒꯣꯏꯅꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ (EUꯅ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ Xꯕꯨ ꯌꯨꯔꯣ ꯃꯤꯂꯤꯌꯟ 120 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯍꯟꯈ꯭ꯔꯦ꯫ EUꯅ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ Xꯀꯤ ꯃꯊꯛꯇ ꯐꯥꯏꯟ ꯊꯤꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ Xꯇ EU ꯑꯃꯁꯨꯡ ꯋꯥꯁꯤꯡꯇꯟꯒꯤ ꯃꯔꯛꯇ ꯈꯣꯏꯁꯥꯎꯅꯕ ꯊꯣꯛꯍꯟꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗꯅꯤ ꯍꯥꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯖꯤꯇꯦꯜ ꯁꯔꯚꯤꯁꯦꯁ ꯑꯦꯛꯇꯀꯤ ꯃꯈꯥꯗ ꯆꯍꯤ 2 ꯆꯪꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯄꯤꯌꯟ ꯀꯝꯃꯤꯁꯟꯅ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ Xꯇ ꯐꯥꯏꯟ ꯊꯤꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕꯅꯤ꯫ EUꯒꯤ ꯑꯀꯛꯅꯕ ꯀꯥꯡꯂꯣꯟ ꯑꯃꯗ ꯑꯆꯧꯕ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯑꯣꯟꯂꯥꯏꯟꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯀꯟꯇꯦꯟꯠꯁꯤꯡ ꯊꯥꯒꯠꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ EUꯒꯤ ꯔꯨꯜ ꯕꯨꯛꯇ ꯌꯥꯎꯔꯤ꯫ EUꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ Xꯅ ꯑꯦꯔꯤꯌꯥ 3ꯗ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏ ꯍꯥꯏꯅ ꯃꯔꯥꯜꯁꯨ ꯁꯤꯔꯛꯈꯤ꯫ ꯏꯂꯣꯟ ꯃꯁ꯭ꯀꯀꯤ Xꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤꯅ EUꯅ ꯁ꯭ꯀꯦꯝꯁꯤꯡ ꯈꯪꯗꯣꯛꯄꯗ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯕꯗ ꯅꯠꯇꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯥꯖꯗꯕꯁꯨ ꯄꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯕ꯭ꯔꯨꯁꯦꯂꯁꯀꯤ ꯐꯤꯔꯦꯞ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯇꯦꯛ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ US ꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯃꯤꯑꯣꯏ 11 ꯔꯣꯝ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ, 13ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯍꯣꯁꯇꯦꯜ ꯑꯃꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ 13 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 13 ꯔꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯣꯁꯇꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯁꯨꯞꯅꯒꯤ ꯆꯍꯤ 3 ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯁꯤꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯨ ꯊꯛꯆꯤꯜꯂꯒ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯥꯗ ꯈꯛ ꯂꯩꯔꯣꯏ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯇꯥꯔꯒꯦꯠ ꯇꯧꯔꯗꯨꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ ꯑꯃꯗꯤ ꯅꯣꯟꯖꯒꯗꯕ ꯂꯩꯕꯥꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛ ꯄꯨꯇꯤꯟꯅ ꯅꯨꯃꯤꯠ 9ꯒꯤ ꯈꯣꯡꯆꯠꯇ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯈꯤꯕ ꯑꯗꯨꯗ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅꯗꯒꯤ ꯃꯔꯤ ꯐꯗꯨꯅ ꯂꯥꯛꯈꯤꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯎꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯄ ꯊꯦꯡꯅꯔꯦ꯫ ꯔꯤꯄꯣꯔꯠ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯃꯇꯨꯡꯏꯟꯅ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯣꯡꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯎꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯥꯏꯑꯦꯕꯦꯇꯤꯁ ꯐꯦꯗꯦꯔꯦꯁꯟꯅ ꯐꯣꯡꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯆꯜ ꯁꯨꯅ ꯆꯥꯗꯕ, ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ, ꯑꯃꯁꯨꯡ ꯃꯇꯝ ꯁꯥꯡꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕꯅ
Maram oiraduna naha oiriba miyoisingda uba ngambagi matik mayai hantahalakpani mamang chahi faubada India gi oina masagi chahi kundagi humputaraga mapan faubi manungda laiba mioi million 89.8 rom diabetes ka sagonaduna hingli kumja 2050 yorakpadadi laina asina narba migi masing million 156.7 yoraba yai hairi nungnang mapokningai oiba wafamdi diabetes naraba mioi million 38.6 rom masana laina asi leire haiba khangjaba ngamde mioi bagi ida yauba chini blood glucose ki chang wangkhalakpana maram oiraga masagi chahi kun henbada ngairiba naharol singda fauba uba ngambagi matik mai hantarakpa thengnare matam sangna computer natraga mobile phone sijinnaba chaba thakpagi mawng matau honglakpa hotel dagi laiba cha thak toina chaba amasung chang naina health check up tawdaba maramna khudong thiningai oiraba laina asi matam chana ngak thokhoba ngamdabagi ni hairi hiram asigi matangda Paliwal Eye Hospital gi senior consultant Dr. Mahendra Palilwana report amada hai chahi noriba mioi singna matam sangna smartphone sijinnaba loinana chini gi saruk yauba mahi marang kaina thakpana maram oiraga uba ngambagi matik mai hantahalakpani matam sangna mobile phone natraga computer sijinnabadagi mitta thohalakpa khudong chadabagi thawong sing asibu medical gi tamda digital eye strain DES haina khangnai khudong chadaba si mayok naraba mioi singi mit ikang kangsilakpaga loinana hakachaba faurai mayek singna uba ngamlakte amasung kok chikla i mioi bagi mit asi matam sangna anakpa posak amada yengduna lairabadi uba ngambagi matik mai hantarai chini gi chang yamna yauba chinjak chabana sumitta khudong chadaba kaya marum thoalai union territory semagi manglan Manipur kahaloi haiba firef nakai senglabanina ingtharo lai su khara tamluba chingmi khara namakhoi gi firef singbu humlaga puba yananaba chahi kaya gi mamangdagi hotnaraga lai ahei apa saba sing aduna chamjaraba micham miyambu makhoi gi khubam nungda thamba yanabagi damakta maitai bu kham thengna tukat chaba yengda yengnanaba seranaba wakhal lon pisili adugumba wakhalon sing adu mathang sandoraktuna hojikti tamthiraba hugi mayak sing adu chahi noriba chamjaraba chingmi ichil inaw singda yore hojikti chahi noriba naga sing inaha singna maitai bu onsilaga chairi kuki sing su maitai do onsilaga chairi chingmi sing bu tamina namtharaga thambi chingi lam sing chawkhana naba sembi sabide makhoi bu tammi singna hanthana yengbi chawkhataba tukatchaba mi yengda yengi haibana chingbasini manipuri haibasi maitai khaktani masida chingmi yaude lairik tambada su maitai lon mayek su maitai mayek isai nongmai su maitai lon loinamak tribal singda tamhanbani namduna chatnahanbani haina su pautukpiri wakhalon asi chahi kayagi mamangdagi haipa saba chingmi singna tapna wakhalon mayam asi insilakpani maram aduna pikraba state asida nagagi lam amasung kuki gi lam haiduna makhoi masel yenthoknarakle asigumba machet makai tabagi wakhalon amasung Manipur thugaibagi aron balalon sing asi maitai singna yamna warawi maramdi Manipur haibasi sanglaba chahi kayagi mamangdagi hauna laiwikraba ipa ipu sing aduna masagi i katuna ngaklambani khajiktang chawba canvas amada amuk yengsi Manipur haibasi India gi state amani adubu India na lawbo warifta Manipur gi karibu yauribage aikhoi su haiba taribra Hindi lon namduna tamhali makhoi gi lining aikhoida pusilai aikhoi bu hanthana yengbi aikhoi bu chawkhatana banamsilaga thambi Delhi gi angamba singi makhong pairaga khurumhali aikhoi gi chakthung ningthina pide asiguma asi aikhoina India da chairaga aikhoi to khaina hingjarage India gi saruk ama oireroi haibasi yagadra asiguma India gi thawong sing asi yaningdabadagi Manipur da furuf kayana nongmai paiduna India gi mayoktalan horakpa natra hauri balan asi chahi kaya fauba aikhoina natraga nakhoina sokna khigani haibasi haiba ngambra nainaba wakhalon sing achumba paukum fanglaroidaba wakhalon mayam asida aikoi masel waraunaraga natraga nungai natraga karida khudong chaba fangadawribano rumal muktang pakpa pikhraba Manipur asida naga gilam kuki gilam maite gilam pangal gilam mayang gilam haina yonthoknaraga fangadawriba kanabasi karino aikoi punna irol nungda luminarasi haibagi wakhalon ni asiguma miyeng asida yenglaga India government na Manipur bu maram ama natraga amada kaihandanaba waref lawrakpani aikoi chawkhatte hiram khudingmakta sothare aikoi bu hanna yengbidre chawkhat thorangi thabak paikhat pidre haibasi Manipur da lairiba kanglup khudingmaki wakatni wakat asi Manipur da lairiba chingmi gi suni tammi gi suni India da yenglaga na Bihar gi suni adum oigani West Bengal gi su adum oigani maramdi chawkhatpa haibasi mafam khudingmakta chapmana ba haibadu oibe yade geographical location population importance mayam asi yengluraga Manipur dagi Delhi na hena maru oi haiba tabani Delhi gi pak chawbase square kilometer 1483 khaktani Manipur ga yengnarugadi aikoina saruk square kilometer 20844 heli chahi gi wajit so handaki sanba chahi asida Manipur gi oina crore 35104 khaktani aduga Delhi gi na lupa crore
lakh amani haibadi Manipur gi chahi gi budget asigumba ahum makhoina oi lamsu aikoina chawba chawkhattabasu aikoina yamna henba aduga selna makhoida panghaida haijilibasi mising yamba khaki nate masi lamdugi maru oiba aduna suni Manipurda masagi senthok lambi ningthina leite leinungdagi fangba yaba minor minerals sing thiba fawba chingmi kangbu amana yade Manipurbu India government na nungsi haiduna sel pangpi da piba yaba finance ke oiba kanglon leite aikhoi gi honaba aikoina tanjaba aikoina thijaba tax makhal mayam asina state asige chakwa thorangi thabak sing paihat kadori bani asiguma phibam asida cookie singna Manipur gi damak thabak kaya yamna tawkhrabage naga singna kaya yamna tawkhre aduga maitai singna kaya yamna tawri government gi sengaw da sel amata leitabadagi employee singi talab pina naba honabada humang kangni bani tampaki labi sing chatpa yade thaknanaba ising marang kaide healthcare system su fai haibe yade adubu state capital oibanina chingi lamdagi di khara adum henbadi yai masi India gi state khudingmakta thokpa thausilni haibasi sukhak khanade aikhoi masel onsinaraga khatnai chainai mache tabagi wakholon pangkhanda khanai adugumba wakholon sing adu tamthiraba lingi huga chap manai mai paklaroi daba wakholon amada puraga monrang sanabagi mahuta real life ta laklaga aikhoi kamdong chakhot kadage haibadu punna khangminarasi matang asida panjaningba wafam de Manipur bu maram amata da kaheloi haibasi Manipur bu mache tahalaga union territory semgani haibagi wakholon puriba suspension of operation gi group singda Ministry of Home Affairs na pihairakhrabani MHA na hairapu wafam adu sogi umbrella group ani haibadi UPF amasung KNO na cherol thoktuna miyamda khangankhrabani maram aduna aikhoi makha tana union territory ama semba natragana separate administration gi demand asi tauragumsi aikhoi puna chakhoi minanaba Manipur ama oihannaba kari tausige haibidu tana minarasi haijaningi